Maitai Mitai na Schedule Tribe ki list da chalhanduna Constitution ki ngaklo fanghanana bagi mass campaign changsin bagaluna na politician singi mathakta no ST no board ki campaign su Chatharagani haina Maitai Tribe Union MMTU ki Secretary Organization takelambam parijatna fongdurakli hiramasigi matang dangasi Manipur Press Club ki Thangjing Hall da pangthokpa paugi mifam amada wafamasi fongdokladuna parijatna makhata na hai Manipur da lairiba political party amasung politician singna Maitai Furup asi ST gi lista channanaba amadi mitop khangdokpagi matangda lawfam thokpa thaudang lawbagi mahut board bank ki politics sathaduna laire laipagasi ki Supreme Court amasung High Court na illegal immigrants sing ST gi list chanba yaroi amadi makhoi gi oiba constitutional right leite haibasi fongdokpa laikre adubu Manipur dadi illegal immigrant kaya electoral roll da maming yauhanduna amadi ST gi lista hapchinduna khudong chaba kaya piraga leiri asigumba onataina ba thabak thorum kaya asina maram oiraga Manipur gi yellow furup ama oiriba maitai khunaibu lupki gadawbadagi kanba haibasi yamnamak tangai fadaba ama oirakle maramaduna lamdam asigi tungi Laibak lep kadawriba mahiroi khunai gi khalaga Maitai Mitai na ST gi lista chanduna Constitution ki ngaklo fangnanaba mass campaign ama Chatharagani loinana lamdam mas lairiba political party amasung politician singi mathakta no ST no board haiba campaign amasu chathaba hauragani amaromda chatliba chahi asida census pangthoktuna delimitation taunanabagi sem sariba asigi mang oinana Maitai Furupna ST gi lista chalhanduna mitop khandok haudrabadi maduna lamdam masida chaitheng kaya amasu pirakani haina parijana makhata ki India da mito khandokpagi ihongsi maroina mito khandokpi wafamsi Bangladesh Muslim natra Pakistan gi lapu misingsi screening tawba scan tawba somdadi amna mai unsan kharaga even India gi home minister prime minister Assam da lapu da khandokpasi Bangladesh da gi lapu Bangladeshi mayamna Assam ji yot khragani ani suba Bangladesh orani haibi nunangbaga su kongdokpasu yam toina tai adu Manipur da Myanmar border da lairiba koi gi Manipur da kuki so mayam thamjalakse masai da koi gi singi district sing da sena ani suba Myanmar du oirabneba do sigi matang da di India na nunangba mitop sigi namakta masigi wa ba se India da gi voice mo ko koi ta ba laiti sei da ina makha da hajen da mai tai sing na koi gi constitution gi makha da koi gi SC research na koi seva phang ba se koi gi right ni adada masina koina ST system by se koi am hanthaba thak ta kumthagi ba natra koi saukhat pagi civilization dai handagi ba koi da mangsaba political economy gi mangsaba am ho leiba sunate india da pulur mi india da leiru rabani na koi se protection of bio hai bane ba masi koi gi right